Manipur ningtam kanbagi aroiba lanfam khongjom lan ningsingduna Tripurada maitei na khwaidagi masing yamna taba maitei khul Gauranagarda leiba Prauna Bazawasi Parkta pangthokrai Chamaga kuntra suba khongjom lan ningsing numit Udarbon Pangram da su pangthokrai Pangram maira paibi amadi Assam Manipuri maira paibi apunba lupki luchingbi singna punna chamaga kuntra rak suba khongjom lan ningsing numit kamari leinana Pangram da leiba athauba Pauna Bazawasi gi saktamda hairang leirang katuna minute ani tumina leiduna athauba singi mafamda sadanjali kathi Khongjom Dega Mari Lainana Manipuri Singi Damakta Khongjom Lan Gi Athauba Ahum Thangal General Pauna Brazabasi Amade Bir Tikendra Jitki Mafamda Sivasena Manipur State na ikai khumnaba utpaga loinana haikaleka tamkhi COVID-19 yani shiva web ki akiba leiba cherakta lamda masigi karbar wala singna nomagi changdaba yadaba polam singi mamal hengat na yonbagi mayokta Manipur Students Federation MSF na ngasi drive ama chathakrai Panthoibi Housing Finance Company Limited ki sister company ama oiriba Panthoibi Construction Private Limited na paikhalakpa real estate residential project venture amada ngasi khabam bamdiada Panthoibi Green Homes project launch tokrai All Manipur VDF Welfare Association na thasigi kunmathoi da state asigi chief minister amadi mari leinaba singda pisinkiba memorandum ki warol sing athuba da thabak tonthok piu haina association asina lengang ta taksilakli Iraicha Tengbang Loop amadi Sanamahi family anina khusamnaduna ngarangdagi hauduna numit nini ki oiba blood donation camp ngasi loishinkhre